फ्रेंड्स तखेल की मिंगसेल नाम का ना मयाम की चैनल सिदा तराम नौकरी मयाम से जेनो वो वीडियो पुना मयाम फम द लाक्सरे मयाम अखोई हुजिक्ति कांग मतमनी अखोई खुंदा कांग जेन कांग चिंग दमोचुन मिन मापने हराव रे बदो हयेंग से अखोई की पाली नेबा अखोई की हयेंग से अखोई की जुम अखोई जुम ना खरा ना तौना हयेंग की नुमिचिम पुदोइनी अदुना हयेंग हुजिक्ता भंडा चारोना लोरकता संगाइरेबा इसाजे हिपनिंग खजानी थुना वारे अदो हयेंगी कांग भंडागी हिजाना पिसेंबा थबक अते अतोपा नोंबा हजि चत्तोइनि मयाम यमिनरसि कई थबक तौरे अदो हिजाना पिसेंबा खटपदो मयाम यमिनरसि चलसि एगा खै महानमगी युमदने चत्तोइसे मा युमदा लोइना पोचै लोइना थमना लोइना लांगना खोना तौरेबा चलसि दु 이 도시에 뿌찌빠가니 거기 수많은 꼴랑고 비포도 빠문기 그거 빠에나 자라는 내가 타는 레이야 빠빠나 째는 많이 아루 앞에 좀 그래 아들한테 먹어 이거 아까노네 거니 복네 나마다 다할래 비로 와로 아 거기 온거 레이라가 누구 살라고 와로 초바지 파자래 바가지 파지래 바다 따봐 이래 코인 원래 가만 미가 बना जाते हैं चलो चलो इधर जाते हैं नीचे जाते हैं चलो ना जाए भी बनाए चलो चलो ini makan padu lamna tuh bikin makan padu lalu kau lalai makan ini warna macam ada चा itu jangan deh kau मैम दो सिगन असनी कोई हजांग सेंबा कोई पाली ताबा मपु ताबा पाली मपु ताबा कोइना लोइनौदि लाक्तेबा अदो कोई मी तरुक तरेत हाइतारे सि हजांग सेमी हिजि इसको खाई सेम मैं अब लेनी ना थांग के ये ना मुझे तो वो खामी है अभी तक वीडियो तो रहे जगह मैं मैम हजना पिसेम ने लोरे हुजि जुमदा हल्लगे मथंग ताबदी हयेंग एक तौनरसि मैम अमका नेक्स्ट मॉर्निंग मैम गुड मॉर्निंग मैम ngasi next morning ni ngarang di hajang sembagi ne ngarang nungtin de hajang sembagi matek ma khatcha ga baduni hujik मैम ayuk tane thabak tino mure bana thabak no mure habade mandop teiba de wala sang teiba kari pung manga makhai taru ki do hago na chalu re ngahak huji ru maithana kari huji अतई लेहोबा कनो थबक हाइदि लाइग मok semba hiruk semba kari lai lei lengba khotpado tu tawragan chale मैम ayuk nganta gi thabak ni hujikna yeng mine roji ayuk nganta thabak siju मैम ngosidi jam thabak chin bana mine gi sangon jin nimi tare bang sije sangon jin nimi ina is thabak khra chille jumgi lai puja chule bini lai puja habidi sangon jin gi lakhi puja chule bini मैम अदुदी जुमगी पूजा दुदे हलागा तौरनी आई किसिदी सोइदबा यादबनिना ने आई की थबक नो मजंग हा सी अंगांग स्कूल थादोखरेबा देखोगी केनोगी ने पपा की चाकसु थांगत पिरमने चखमगा ऑफिस ती लेपा जादे ऑफिस लेपा जादे आइदी ऑफिस तो छुट्टी फंगदेबा अदुर चाकतु थांगत पिरमने हुजि मनतन हम चलुजि मैम यंगमिने रजि सी की केनोनी थबकनि मैम पोते लोइन होलेबा होले सी थबक नमनारी ना हवाई चामी से की थबक नमनारी जानी सिना हरुक समदोइनी मैम से लेरंग पूजागी हरुक तंगला पान तंगलाने अदुदी कनोगी लाई जाहोबगी कनोगी हरुक अमाने अदे होरन बुक आरतीगी हरुक अमाने तौना हरुक समदोइनी सिना सिंजुनी मैम सिंजुजे ngarang nungdhangne soira thabamne do phajana tu sumanane पेपर में तौ सिना ते mamton ni se mamton na ke तौरी सकुलाई चामी मैम कुछ भी लेकर नहीं उपाय लेते सीधा गमला रहता उन्हें चामी में से पीस में तो उपाय लेते मैम मैम लाई हरुक सेंगी के हरुक अनी ने भूख आरती ने
ꯑꯗꯨꯗꯒꯤꯗꯤ ꯂꯥꯏ ꯖꯥꯍꯧꯕꯒꯤꯅꯦ ꯑꯗꯩꯗꯤ ꯂꯩꯔꯪ ꯄꯨꯖꯥꯒꯤ ꯄꯅꯥ ꯇꯪꯂꯥꯅꯦ ꯂꯥꯏꯔꯨꯛ ꯇꯪꯂꯥ ꯑꯃꯒꯅꯦ ꯑꯗꯨ ꯁꯦꯝꯃꯤ ꯑꯗꯨ ꯁꯤ ꯁꯦꯝꯃꯒ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯁꯦꯝꯕꯒꯤ ꯗꯥꯏꯇꯁꯦ ꯑꯩꯅ ꯇꯥꯔꯦ ꯑꯩꯗꯤ ꯑꯌꯨꯛꯇꯅ ꯅꯍꯥꯟ ꯂꯧꯔꯝꯃꯒꯅꯦ ꯀꯩꯅꯣ ꯁꯨꯝ ꯃꯥꯟꯗꯣꯞꯀ ꯇꯩꯕꯗꯣ ꯉꯥꯏꯍꯥꯛꯈꯛ ꯀꯩꯅꯣ ꯇꯧꯔꯝꯃ ꯁꯨꯝ ꯆꯠꯂꯦꯕ ꯌꯨꯝꯗ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯁꯨ ꯂꯩꯕꯅꯤ나 ꯑꯗꯩ ꯁꯣꯝꯗ ꯀꯩꯅꯣꯁꯨꯅꯦ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯜꯞ ꯇꯧꯕꯤꯕ ꯅꯨꯄꯤꯃꯆꯥꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯂꯥꯛꯇꯕ ꯃꯥꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯊꯕꯛꯁꯦ ꯈꯨꯆꯤꯟ ꯃꯣꯏ ꯇꯧꯔꯦ ꯑꯗꯨꯅ ꯑꯩ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯈꯔ ꯉꯟꯅ ꯏꯔꯨꯊꯣꯛꯑꯒ ꯂꯥꯛꯑꯦꯕ ꯑꯇꯩ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏ ꯊꯝꯃꯝꯃꯦ ꯑꯗꯣ ꯑꯌꯨꯛꯇꯒꯤ ꯁꯨꯕ ꯃꯌꯥꯝ ꯀꯥꯡꯕꯨꯁꯤꯗꯤꯅꯦ ꯃꯣꯏꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤꯅꯦꯕ ꯏꯔꯨ ꯃꯥꯏꯊꯪ ꯂꯥꯛꯇꯣꯏꯅꯦꯕ ꯃꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯃꯥꯅꯣꯏ ꯏꯆꯦ ꯍꯣꯏ ꯁꯤꯗ ꯂꯩꯔꯦ ꯂꯥꯏ ꯖꯥꯍꯧꯕꯒꯤ ꯆꯀꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯅꯃꯛꯁꯦ ꯁꯤꯗꯒꯤ ꯀꯩꯅꯣꯒꯤ ꯕꯨꯛ ꯑꯥꯔꯇꯤꯒꯤ ꯀꯩꯅꯣꯒꯨꯝꯕ ꯋꯥꯠꯂꯤ ꯑꯗꯨꯗꯒꯤꯗꯤ ꯍꯩꯔꯨꯛ ꯇꯪꯂꯥ ꯄꯔꯥ ꯇꯪꯂꯥ ꯑꯃ ꯀꯩꯅꯣꯒꯤ ꯂꯩꯔꯪ ꯄꯨꯖꯥꯒꯤ ꯑꯁꯤꯗꯅ ꯑꯩꯈꯣꯏ ꯑꯩꯒꯥꯁꯤꯅ ꯃꯥ ꯂꯥꯏꯁꯤ ꯂꯥꯏꯅꯨꯡꯗ ꯁꯦꯡꯅ ꯈꯣꯠꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯉꯔꯥꯡꯒꯤ ꯆꯤꯊꯍꯧꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯁꯤꯡ ꯁꯦꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯝꯕꯣꯜꯒꯤ ꯀꯩꯅꯣꯒꯥꯛꯇꯣ ꯑꯩꯈꯣꯏ ꯑꯩꯒꯥꯁꯨ ꯂꯥꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯄꯨꯖꯥ ꯂꯥꯏ ꯁꯦꯕꯥ ꯍꯧꯈ꯭ꯔꯦ ꯐꯤ ꯁꯦꯝꯅ ꯂꯣꯏꯔꯛꯑꯦ ꯑꯗꯨꯒꯤ ꯁꯣꯝꯗ ꯁꯤ ꯈꯖꯨꯔꯒꯅꯦ ꯀꯤꯁꯃꯤꯁꯀꯁꯨ ꯇꯤꯡꯉꯤꯕ ꯁꯤ ꯈꯖꯨꯔꯁꯤꯅꯦ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯁꯒꯥꯏꯗꯅ ꯃꯔꯨ ꯀꯥꯁꯦ ꯂꯧꯊꯣꯛꯑ ꯊꯝꯕꯤꯗꯣꯏꯅꯤ ꯍꯣꯔꯦꯟ ꯑꯝꯕꯣꯜꯒꯤꯅꯤ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯌꯥꯝꯗ ꯄꯣꯠ ꯑꯃ ꯌꯦꯡꯕꯤꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯗꯅꯦ ꯒꯣꯄꯥꯜꯖꯤꯗ ꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯤꯜꯅꯤ ꯃꯌꯥꯝ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯗꯥꯏꯅꯤꯡ ꯇꯦꯕꯤꯜ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯑꯃꯅ ꯀꯠꯂꯛꯄꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯗꯥꯏꯅꯤꯡ ꯇꯦꯕꯤꯜꯁꯤꯒ ꯑꯗꯩ ꯆꯤꯌꯥꯔ ꯃꯔꯤꯈꯛꯒ ꯀꯠꯂꯛꯄꯅꯦꯕ ꯑꯗꯣ ꯍꯥꯟꯅꯅꯦ ꯑꯁꯤ ꯃꯃꯥꯡꯗ ꯀꯠꯈꯤꯕꯁꯨ ꯂꯩꯌꯦꯕ ꯁꯤ ꯆꯤꯌꯥꯔꯁꯤꯕꯨꯗꯤ ꯂꯩ ꯆꯤꯌꯥꯔ ꯃꯔꯤꯒ ꯇꯦꯕꯤꯜ ꯑꯃꯒꯕꯨꯗꯤ ꯂꯩꯌꯦꯕ ꯑꯁꯤ ꯊꯝꯕꯒꯤ ꯃꯔꯝꯅ ꯑꯍꯟꯁꯤꯡ ꯀꯌా ꯐꯝꯅ ꯆꯥꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯁꯥꯗꯣ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯗꯨꯅꯤ ꯃꯁꯥꯁꯤꯡꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯣ ꯑꯗꯨꯁꯤꯡꯗꯣ ꯐꯝꯅꯕ ꯉꯝꯗꯕ ꯑꯍꯟ ꯀꯌꯥꯁꯨ ꯂꯩꯗꯅ ꯏꯃꯥ ꯏꯕꯦꯟꯁꯨ ꯂꯩ ꯑꯍꯟꯁꯤꯡꯁꯨ ꯂꯩ ꯃꯣꯏ ꯐꯝꯅꯕꯅꯤ ꯁꯤꯅ ꯀꯠꯂꯛꯄꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯁꯤ ꯆꯤꯌꯥꯔ ꯃꯔꯤꯁꯤꯒ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯅꯣꯁꯤꯒ ꯑꯗꯩ ꯁꯣꯝꯗ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯔꯛꯇꯣꯔꯦꯕ ꯑꯩ ꯑꯣꯐꯤꯁꯀꯤ ꯆꯥꯛ ꯑꯃꯨꯛ ꯃꯥꯄꯤꯔꯨꯕ ꯅꯪꯒꯅꯤ ꯑꯗꯩ ꯁꯤꯗ ꯉꯧꯊꯣꯡꯒꯁꯨ ꯆꯥꯝꯅ ꯂꯣꯏꯔꯦ ꯁꯤꯗ ꯎꯇꯤꯒꯤꯅꯤ ꯃꯌꯥꯝ ꯁꯤ ꯉꯧꯊꯣꯡꯒꯤꯅꯦꯕ ꯁꯤꯗ ꯂꯣꯏ ꯆꯥꯝꯃꯤꯅꯦꯕ ꯎꯇꯤ ꯂꯩꯇꯕꯅꯤꯅ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯤꯒꯤꯅꯦ ꯑꯩꯒꯥꯁꯤꯅꯗꯤ ꯊꯣꯡꯗ꯭ꯔꯦ ꯆꯥꯛꯁꯦ ꯑꯩꯒꯥꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯅꯦꯕ ꯑꯗꯨ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒ ꯊꯣꯡꯗꯣꯏꯅꯤ ꯚꯟꯗꯥꯁꯦ ꯊꯣꯡꯒꯠꯈ꯭ꯔꯦ ꯂꯩꯔꯪ ꯆꯤꯛꯈꯠꯈ꯭ꯔꯦꯕ ꯑꯗꯩ ꯁꯣꯝꯗ ꯇꯌꯥꯔꯤ ꯇꯧꯈꯠꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯒꯠꯄꯒꯤ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤ ꯆꯥ ꯂꯣꯟꯅ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯊꯥꯅꯤꯁꯤꯅ ꯆꯥꯁꯤ ꯊꯛꯑꯅꯤ ꯃꯌꯥꯝ ꯊꯛꯃꯤꯟꯅꯔꯦ ꯆꯥ ꯕꯤꯁꯀꯤꯠ ꯊꯛꯑꯒ ꯌꯨꯝꯗꯁꯨ ꯆꯠꯂꯅꯤꯕ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯌꯨꯝꯒꯤ ꯄꯨꯖꯥꯁꯨ ꯇꯧꯒꯗꯕ ꯂꯩꯍꯧꯕꯅꯤꯅꯅꯦ ꯌꯨꯝꯗ ꯆꯠꯅꯤꯡꯕꯅꯗꯤ ꯉꯁꯥꯏꯗꯒꯤ ꯂꯣꯏꯔꯕꯅꯦꯕ ꯑꯗꯣ ꯁꯣꯝꯗꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯛꯑꯦ ꯑꯩꯒꯤ ꯊꯕꯛꯄꯨꯗꯤ ꯂꯣꯏꯔꯛꯑꯦ ꯍꯥꯏ ꯌꯥꯗꯦ ꯂꯣꯏꯍꯧꯗ꯭ꯔꯤꯕ ꯂꯥꯏꯒꯤ ꯂꯩ ꯄꯨꯔꯛꯍꯧꯗ꯭ꯔꯤ ꯂꯩ ꯄꯔꯦꯡ ꯂꯦꯡꯒꯗꯕ ꯋꯥꯠꯂꯤ ꯊꯕꯛꯄꯨꯗꯤ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯗꯨꯏꯁꯨ ꯑꯩ ꯌꯨꯝꯗ ꯆꯠꯂꯅꯤ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯕꯛ ꯅꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯎꯅꯔꯁꯤ